खुदकी ओइबा पाउदा मणिपुर टॉप चैनल दगी पाउ मचांग खंतंग अपडेट पिजगी म्यामना सोखिबि औरसुंग पिगनी लॉकडाउन मे अहुम फाउबा संदोखरे ngasi ayuk pung tara tabada prime minister narendra modi ne miyamda wa ngang loinena nation wide oina lakliba me sasat ahum phawba lockdown sangdoklagani haikre aduga hanagumna leibak asigi miyamna lockdown mapung phana inbinaba haidana prime minister narendra modi ne miyamda appeal tarokli aduga prime minister narendra modi ne ngasi addressing tobada manipur gi lengjan phi yanduna wa ngang khiba aikhogi sakthuksaningai ni aduga atopa ama namu miyamna follow tawnabugi damakta anauba guideline ma hayeng pirakpa issue to bayana leiri aduga me apple gi tangkun phokki manungda kariguma laina asna sandoraktaba hena sandoraktaba jaga singda khara komthokpagi yabagi matang su phungdoki haire aduga myam hujik phokki oiba india gi oina covid 19 na sokhalaba confirm oikraba apunba masingna lising taraga chonga ga nipugu matu supre hujik na halebe active oiba masingna lising nipan ga chamapan ga humdra ga nipan sukre recover to kiba mi masingna lising maga chani ga manga sure adugo sian kiba mi masingna chahum ga yankhai ga nipan sure si ngasi ye yuki pung tara ga min ni phuni pan puki da laiba update ni ma'am ngasi gi oiba adugo ma'am aina sokhi bior sum ngak pi gani adugo update athuba matam na pi na bohona jarake lan ki bior sum ngak pi gani thank you